Ngarang numidang athengbada emergency oina famkiba state cabinet ki mifamna state asida maru oina nupi angang damihat mipun chathabagi thawong akanba mawongda condemn tawbaga loinana asigumba thabak asida January ba organization unlawful organization oina laothoknaba warep loukhre hairi state asigi oirekli ba mihat mipun gi thaudok asi yenglaga ngarang numidang athengbada chief minister and biren na chair loduna cabinet minister na saruk yaduna cabinet mifam ama pangthokre hairi ngarang numidang athengbada pangthokiba state cabinet ki mifam aduga mari leinana state government ki spokesperson oiba IPR minister Dr. Sapam Ranjana phongdorakpada ngarang phamkiba cabinet mifamna lamdam asida nupi angang singda chathariba makhal kayagi mihat mepun gi thaudok asi awangba thakta condemn tawki asigumba nupi angang da chathariba crime asida January amadi yauriba organization adu state government na unlawful organization ni haina laukthoknaba ngarang gi cabinet ki mifamna warep loukhre hairi